ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ 24 ꯐꯥꯎꯕ ꯗꯤꯌꯨꯒꯤ ꯒꯣꯒ꯭ꯂꯥ ꯕꯤꯆꯇ ꯆꯠꯊꯔꯤꯕ ꯑꯍꯥꯟꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯕꯤꯆ ꯒꯦꯝꯁ 2025ꯀꯤ ꯄꯦꯟꯀꯦꯛ ꯁꯤꯂꯥꯠ ꯃꯁꯥꯟꯅꯗ ꯃꯅꯤꯄꯨꯔꯅ ꯃꯦꯗꯜ ꯀꯌꯥ ꯂꯧꯗꯨꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯦ꯫ ꯒꯦꯝꯁ ꯑꯗꯨꯒꯤ ꯁꯦꯃꯤ ꯑꯥꯔꯇꯤꯁꯇꯤꯛ ꯏꯚꯦꯟꯠ ꯔꯦꯒ꯭ꯌꯨ ꯃꯦꯜ ꯇꯤꯝꯗ ꯌꯥꯏꯈꯣꯝ ꯔꯣꯍꯤꯠ, ꯁꯤꯅꯥꯝ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯤꯅꯥꯝ ꯖꯤꯕꯟꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯃꯤ ꯑꯥꯔꯇꯤꯁꯇꯤक ꯃꯦꯜ ꯒꯦꯟꯗꯥ ꯏꯚꯦꯟꯠꯇ ꯁꯤꯅꯥꯝ ꯖꯤꯕꯟ ꯑꯃꯗꯤ ꯁꯤꯅꯥꯝ ꯆꯤꯡꯈꯩ ꯑꯅꯤꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯉꯝꯈꯤ꯫ ꯒꯦꯝꯁ ꯑꯗꯨꯒꯤ ꯐꯤꯃꯦꯜ ꯒꯦꯟꯗꯥ ꯏꯚꯦꯟꯠꯇ ꯊꯤꯡꯕꯥꯏꯖꯝ ꯗꯌꯥꯂꯛꯁꯃꯤ ꯆꯅꯨ ꯑꯃꯁꯨꯡ ꯊꯣꯛꯆꯣꯝ ꯕꯦꯅꯥꯎ ꯆꯅꯨꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯈꯤ ꯑꯗꯨꯒ ꯐꯤꯃꯦꯜ ꯇꯨꯡꯒꯜ ꯏꯚꯦꯟꯠꯇ ꯗꯣꯂꯤ ꯂꯩꯁꯥꯡꯊꯦꯝꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃ ꯐꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗꯣꯂꯤ ꯂꯩꯁꯥꯡꯊꯦꯝꯅ ꯐꯤꯃꯦꯜ ꯇꯦꯟꯗꯤꯡ ꯏꯚꯦꯟꯠꯀꯤ अंडर 45 kg वेट कैटेगरी गोल्ड मेडल 5 to 50 kg वेट कैटेगरी थौनाउजम रिताना गोल्ड मेडल 55 to 60 kg वेट कैटेगरी हिजम मेरिना सिल्वर मेडल मेल टेंडिंग 60 to 65 kg वेट कैटेगरी इलांगबम दिनेशना ब्रोंज मेडल फंखिबगा लोइनना 65 to 70 kg वेट कैटेगरी युमनाम रंजन महाराष्ट्र के मनोज कुमार बु पॉइंट 12 15 माइथिबा पीदुना फाइनल चंख्रे। गेम्स असिदा मणिपुर की ओइना पेनकेक सिलाट अमसों सेपाक ताक्रो की सानरोइसिंगना सरुक यारी। सेपाक ताक्रोदा नुपा अमदी नुपी की टीम सिल्वर मेडल फंगदुना मणिपुर ngasi फाउबदा गोल्ड मरी सिल्वर मरी अमदी ब्रोंज अनि पुना मेडल 10 लौदुना मेडल टेलीदा अनिसुबा मफमदा लेरे। गेम्स असिगे मेडल टेलीदा महाराष्ट्रना पुना मेडल 10 मरी फंगदुना अहानबा पोजिशनदा लेरे।